Tongjai Marel Kaupumlomdaki Assam Rifle ki Garida Kopin Ani Pura E Mera Paibi Imasing the Yeng Haraga Yeng Hande Kopin Manung the Kari Libra Haiba Kambangam De Adu the Bisnapur area ki Imasing na Ngasinung Til AR Singbu Sarhandana Thambagi video ama social media sing the Tagala Kray Konang character Cobra ki Casper na car ani thomjinbagi ira thoke taurure haida social media sing the Taganarakle Combing operation Tajalopagi government down haina Kuki nupi singna lao kray. Nakalamaromdana mafam khuding the combing operation Torakadure haina Kuki terrorist sing came Tatoklaga Zatpa Honabagi video social media sing the viral or the cray. Bomb pokhaigre oire haina singnaba ahuba makhol tabada mipaiba pokna kre hare ngase yupung tarakamile jangkhairom taba matamda kautruk maning sing amadi konsa kholani gi marakta medium intensity explosive oiramba yai haina singnaba bomb ama pokhaigre hare rest na manak nakpoda leiba kautruk kholgi khunja singdagi phangba pawgi matungina di bomb pokhaigre gi makhol adu aduk matik hawi hare bomb pokhaigre du kanana pokhai haram libano haiba chapchana khangba ngamdri hare Mi Makak2 video Manipur ki thodok natte haina thamlakre Hadakta social media platform sing the Mi Makak2 video mate ama viral oiraklibadu Manipur da thokliba irang asiga karimata mari laina de haina Manipur police na sengdorakle video adu kumja 2021 da India gi mapan da thokpa thodo amane haina thadorakhiba lai baramaduna aranba yumpham yaudaba sigumba video sing ama natraga amada share tawba lepkadabane karigumba makhata na share tawnaraga de logi oba thabak lokhatkani haide Songkong village the SF na operation sathabada UK NA gi kadar ama hat khre asiba haksang postmortem gi rims sa purake haibada lagak na ya khidra hade Sursanpur district ki hanglap subdivision gi manungsan ba Songkong village da ngarang security force na UK NA gi laifam da operation sathabada lup asigi kadar ama nongmena kap tuna hat khre thodo du da laikhidra ba kadar adu gi haksang lamphel pat National Institute of Medical Sciences rims da Postmortem tauna bagidama haksang adu poroke haina mari lainaba district authority na haijabada Manipur laga na yakhidrai mafam adu da laireba Sursanpur Medical College da adama postmortem tawbagi khudong chaba laigane Imphal da poropugi kanaba lairoi haina laga na mari lainaba singda paukhum pi khrei security force na nomai kap tuna hat khraba kadar adu gi mameng landmin sang sahitara mapan apokpagi meng Len Khogin Haukip Kawe Thazabaya Bamapamdagi Pangba Pauna Hai Ngarang Midang Atheng with the security force ki Kangbu Aduna Mike Adam the Lotuna later UK Neki Kadar Sing Pana Nabagidam operation Satakibane Akagnaba Pawama the Yumpam Oiraga Mike Adam the UK Neki Kadar Kia later Haba Kangbadage combined force ki Tim Maduna Mapamadu the Sang Silubada no my caption to attack Toba Hora Kibane Kudakta SF na masangak thoksana ba nomai kapa ki thodokta kadar ama sikhibane thodo adu da atai kadar kharaso asopan nanglamgani habagi thajaba lei haire Hanglap subdivision ki North Songkong village the joint security forces na lenmen sang hat khibagi thong adubo Hanglap assembly constituency ki MLA lejamang na kanamo ong yaning da ba phongdorakle MLA asna thadorokpa cherolamada hai miyam ki punsi amasung lan thungak sena ba leiba security forces na Misam hat kibagi thongbu yaning de asugumba thodok sing asi taraina lokham thokte uhoba singna phongdoropogi matungina letmin thang halaba matungda maprimaro lokthoklaga thawai yaudrba haksang adu joint security forces na mafam adu dagi pukhe masigi mathakta miyoi adu khut thokna badal laikidabani haina miyamda uhanaba honakhe karigumba wafam asna chumlamba tarbadi security forces na leba asigi rule of law nga na jatre habagi mayek senglaba khudam oina lopham thoe Hiramasagi matang da misang mikai naido maong da mapung mapan manung mapan fauna uba investigation sa thaduna asumba khangtok na ba hona phamthui misam halaba matung da thawayaw da bahaksang adu imung manung gi miyoi sing da khusinara khidabagi thawong aduna amuka sumiyam da khoisaw na hale kanagumba ma lai khidaba matam da imung manung gi miyoi sing na aroiba mathau mangam pang thok sabagi right lei athubada thawayaw da bahaksang adu imung manung gi miyoi sing da sinabaka loinana thodo asagi matang da mapung phana investigation sa tharaga maralai bising matik saba thabak lokhat kadabane khudam changdam semdok sadok laga asumba mihat asigi matang da asumba lotsenna ba honariba singi mathakta logi oiba matik saba thabak lokhat kadabane laikhidraba imung manung na thengna hauriba awabada sarug yari haide
Konsakhulda Security Forces na akanba operation chathakre ahum phakre rims layang lamba Kuki ahum Sursanpur da pukre Kangpokpi district ki manung janbada leiba leilon bai phai ki miyam na Konsakhul gi mioi taruk phakhraga tamthina hatokpi khrba matong ngasi masing yamlaba Security Forces na awaba nangduna leiriba Konsakhulda akanba operation chathakre maphamadudagi phangba pawna hai ngasayu anganbada tongan makhal ki security ki gari homphurong khuladu da thaujalakhe makhoina mangjongna na karigumba amata haiba tawduna namphuda khuladu da changsilaklaga yum da thi humba ki thabak chatharakhe saurakna parts na samaga yankhairom aduna village adugi kasin koya thungna satuna thi humba ki thabak chatharaba matung da village volunteer ahum phakhe makhoi ahum adu Salan Wongbo Chimai Hobson Abon Mai amasung namrong wai sawangni makhoi haujik su phajinduna thamle aduga wahang pahong sathare andagi kaluke rangasta naga ki misam taruk hatpi khiba amasung makhal makha kya ga awaba nangduna leiriba khulasi the security forces singla satharak bathong asining bakainingai haina khunja singna haide amarom the Indian Army na layeng na war rims hospital da purakhiba Kuki phuruki mioi ahum adu ngarang ahing pung 12 ga minute 15 tarakpoda security forces na section ngak selaga mafam adu dagi puthokre khudaki oina de makhoi ahum kadai da puribano haiba sabchana khangbangam khide adubo social media ki platform singda makhoi ahum adu Sursanpur medical college da purakre haide nomina pandra soglaba Kuki sing adu karigidama Imphal da puraklibano makhoi lalhoba khutpu amaga mari leibra kamdona makhoi nomina paraga sokhibano naga taru hatpada senaba yaubra haiba wahang kamarum hangladuna ngarang nomidang waramdagi hauna masing yamlaba maitai amasung naga gi miyamna rims ki gate protest tawduna lakhibane kokomina su case amata senadaba samsamba Manipur da lairakpa oiraga di analayang bagi thabakidama lakpada apanba amata piroi adu makhoi terrorist oiraga di kokomina kaidawai su khangduna leiroi maramaduna Manipur laga na makhoi ahmadu kadai waida nomai kapna bada sokhibano makhoi kana no haiba khanghalo haina demand tawkhe slip tabadagi jiri lambi phawna khidra haide National Highway 37 Imphal jiribam lambi gi awang khulda yamna sauna slip tabadagi lambi asida ngarangdagi hauna gari chathokasin tawba punamak lepkhre lambi ase ngasino midang waram phawbada phawna ba yana ba yamna kana honare slip tadiba mapham ase ngahak leitana landslide thoktuna khudong sadaba mak nodiba mapham ni haide Manipur ki governor na Amit Shah unakhre haide Manipur ki governor Ajay Kumar Bala na ngasayuk Union Home Minister amasung Minister of Cooperation Amit Shah ka unakre governor na Union Home Minister unabagi sabsaba maram khangbangamdre adomapu Manipur gi housing oiriba law and order gi matang da de kan thoklaga charamloi hana tongan ba mafam dagi phangba paw sing na haide Manipur police na phagalaba drug kg 39.4 mai thaduna manghan kre haide War on Drug campaign ki manungsan na lokhat pathorang ki manungsan na Manipur police na phagalaba drug kg 39.4 Imphal West District ki lamdeng da leiba Swiss government biomedical waste treatment facility da dispose tawduna manghan khre hiramasiga matang da Manipur police ki IG Ningsen warngam na high state asigi masing thingam darba mioi kya da asobo chaitheng ama piriba mayai ka ba drug yonba amasung sijinaba thingnaba ki pandam da akhanaba thorang asi lokholakpane tongan ba mafamdagi thagalakpa mayai kaba drug kg 39.395 mang tahan khe mayai kaba drug sing adugi manungda heroin powder 4.444 brown sugar kg 5.353 wy tablet kg 0.422 sp capsule kg 2.668 amadi ganja kg 26.50 yaure mang tahan khaba mayai kaba drug sing adu district police unit sing narcotics and affairs of border amasung atei security agency singna tongan ba mafamdagi fagalakhibane miyam gi punsi amasung environment ta akaiba thokaloidaba moongda mang tahan khibane haide Thaunaujam Brinda Assembly election da mirep oiragani haide Thaunaujam Brinda ya school assembly constituency gi mikhal da mirep oiragani miyam gi yai phana ba thawrang kya local kani habagi thajaba laibana Brinda da mapung phana sawgan ba pherep laure haina ya school people's forum gi convener Laimyom Sanjit Sharma na thadorok cherol amana phongdorakle makata na hai Manipur gi luraba tan phamasi leba ki damakta thamoi siana thabak tawgadaba mehut khanba mathau tai Manipur da ing tapa phibam hanjil hanbaga loinana democracy gi wahan thok lehanaba gi damak Brinda bu mapung phana sawgan ba wareb lawbani haide CM na chair lauduna khongchang phawbagi passenger train service amuhana hauna ba khana khre Chief Minister Yumnam Khemcha na chair lauduna khongchang phawbagi passenger train service amuhana hauna bagi matangda miphamama ngasi babu parada leba Chief Minister gi secretariat bang thokre Chief Minister gi social media post amada miphamadu da North East Frontier Railway
Lumding Division ki Divisional Railway Manager Samir Lohani, Transport Director Daina Kumantem amasung Railway Protection Force ki Senior Commandant Zhen Birasu Sarugyake, Miphamadu Railway Section of the Oire Law and Order ki Pibam Yauna. Aswangam Yaudana Nictina Train Service to Hanabagi Matang the Kanaki Amadis that Langaki Makadege, Connectivity ki Pibam Hena Nictina Panba Yauna, Sterasiki Miam Gitamak Transport to Hena Kodong Sahanabahona de Haike. Miam the Quirang Quishau Naba Pohanduna Palm the Batodokia Tolak Naba Silu the Benihana Sanayamana Ponto Cray. Miam the Quirang Quishau Naba Pohanduna Palm the Batodokia Tolak Naba Silu the Bene, Haina UNLF ki Hanak Chairman AR Sanayamana Ponto Cray. Wapamasing asi lang tabal kunja da lebay budaw pakang ba laibong da pangto kibalay ikaw katpagi thoram da paumising na hangbo wahang ki paukum da mahana pongto kibane ning temcha sanayam na makata na hai lam da mas da thok luba mihan me pun gi thodok sing asi thoi na thohan ba thodok sing ni hai na khale hau kiban mit khara nes da thok luba thodok sing asi khoirang khoi shauna ba maitei amade nagapur ki miyam asi hena sauhana ba hona ba ni hai na laure da bagi maram leite Thodok sing asina maram oiraga lamdamas tangdulai taba purapagi mahota hena asau ba pohanduna pamdaba thodok sing tholakna bagi maram ama oirapa yabagi akiba leire maram aduna siguma thong sing asilenga amadi marina number sing na makhata na thohan biga no haina sumahana makhata na phongdokhe thoromadu marina na ibudo pakhang ba thagol lukki thomi kaisam ragumani na hai ngasigi thoramasi kummamagi inga thagi ahum humni panba numita Ngasigi Thoramasi Kumamagi Inga Thage Homni Pando Numita no Makaki Mapamasida Ngan Thode by Budauda Ngamzaba Hairang Ledang Katsabane Thoramasi Saro Ama Oina Manipur University ki campus da leba Ras Mandal dagi Ibudo Pakang by Ikau Kalaba Matungda Ngamzaba Satra Made Sepil Nasingba Yungle Masigamatungina Miampuna Ibudogi Mapam da Punsi Nung Sangba Pina Bio Hijack Manipur ki sing amasung tampak ki mafam kya da sathaki search operation da lal hobo mari phagat kre amadi khulai kya phagat pangam khibaga loinana bunker kunga taruk thugai kre hare Manipur police amasung state as deploy tawriba central security force na Manipur ki sing amasung tampak ki sing ninga aba mafam sing da security na operation sing sathaki ba search operation da lal holup sing ki kadar mari phagat pangam khibaga loinana kuchukulai kya phagat pangam kre loinana ain kaina sajalamba bunker kunga taruk thugai kre hare police ki Matong in security forces sing na Imphal West ki tonga mafam sing da sathaki counter insurgency operation sing da aina thingkrabal al holup RPF PLA ki kadar ani phapa ngamle haide Police ki paw matong in security forces sing na Imphal West ki tonga mafam sing da sathaki counter insurgency operation sing da aina thingkrabal al holup RPF PLA ki kadar ani phapa ngamle haide security force na pharba mi ani adudi mutum mohen sing sahi kun gamapan oinam lekai Bisnupur district tagi housing na Sagolban Moirang Hanuba Mele Recta Labani Amasung Sanaya Ma Lechonbam Elias Quinton Elias Lairang Zau Elias Laidian Bisahian Kai Lemram Awang Lekai Bisnupur district Singni Haide Mutum Mohenbu security forces na Mahana Hozik Ladiba Mapamadu dagi Pabani Aduga Lairau Zau na Lampel Sanakai Tel dagi Pabani Haide Amaram the security persons in a Yumnam Saitazit Mangang Sahi Kuntraga Taru Kurai Putibalakai Hosina Sambai Kangta Imphalis district the labor mayor as Papagam Kibagalunana Mangondagi security forces na .22 caliber revolver Amagalunana .22 ammunition lab round Mapan Pagapangam Lahade Atopa police ki Pawamaki Matungana Aina Tinkrabal Holo Amagi Kadane Haba Maitan Kaishangbam Ziban Maite Elias Katung sa sahini phumdoi sabung kok makhaleka Imphal district harwa mi asi Assam gi khati da lotuna leirambadagi state amasung central security force na phagat pangam khre haide police na makhata na chathaki investigation da pangai amasung yare poki mafam sing da thi humbagi thabak chathabada masing yamlaba khuchuklai sing phagat pangam ki hari phagalaba khulai sing adudi insas rifle ahum x caliber rifle ama SLR rifle ani .303 rifle ani 9mm pistol ama 7.65 mm pistol ama tongan ba nongmai sing gi maru sing amasung magazine tara phagat pangam ki hade nakalam the security gi apun tem amana ukhul amasung kangpo pi ga tai number sing maroina lungphu junction industrial state center hill district chathaki ba search operation da militant sing saduna thamlamba bunker mapan amade mokot chepo patlijang hill district da bunker mapan thugai ba ngam khiba ga loina 5.56 mm gi empty case sing phagat pangam ki hade aduga hau khiba ning thoka ba numita ukhul district litan police station gi manung chanba Sangkai Mokot Sepu Kul Singi Paring Sing Amasung Lengang Sing Sikibum Kulgi Sing Sang Paring da Security Force na Sathaki Search Operation Sing da militant sing o saduna thamlamba bunker tara mang tahan kre